Hi viewers, welcome back to my channel Laija Entertainment mayambu amuka hanna aigi channel Laija Entertainment da taramna okchari ngasisu aina audio gi khuthangda kariguma yamna maru oiba amakhak hajuji class 9 10 tamliba mahiroi singi damakta audio blog amtang semjari mayam soidana munna tabiu yam kanagani khalli ngarang nahan khaktagi oiba yam latest oiba date 4 September ki date 4 gi yab latest oiba update oiba adukumba notice amani mamangda Board of Secondary Education Manipur gi makhada 2 days workshop tawraga date 16 17 July da 19 gi revision and curriculum due to COVID-19 pandemic haina akhoi gi revised syllabus curriculum syllabus tawbagi matangda akhoi plan A 30% reduction plan B 50% reduction kaina tawkhibado adu ki plan A B haina thokna leibadi yadabanina ngarang khatagi oiba Kuyam latest oiba adukumba latest revised syllabus and curriculum for class 9 and 10 for the academic session 2021 haina bosem na release oba adukumba PDF file amakak thengna jai adi matangda mayam thengna biram biyai thengna biram tabiyai adu matangda aina khajiktang naina jage tawbani masi yam latest oiba ngang khaktagi oiba update oiba adukumba paw amani aduna mayam khajiktang muna tabiyu revised syllabus curriculum Manipur Board amasung Director of Education S Manipur amasung Samagra Shiksha Manipur ga ani ahum sigi collaboration tawraga adumai tawraga resolution silobani resolution number 2 haina haukiba August ki tang 10 da tawkiba resolution ni aro approve tawbana ngarang na hangi September ki tang ani da approve tawbani aduga release tawrakpana sigi PDF file se release tawrakpana September ki tang 3 da release tawrakpani masi matang da kupna amtang ai haijage muna tabiu amang da plan A 30% reduction aduga plan B 50% reduction haikibado plan A duna 30% reduction duna September tha dagi karigumba hauba taragadi plan A se chatnagani haibani aduga October November dai chatnaragana plan B tawgani haibani adubu koi sarkar ki matungina koi ki September tha tarik 28 natraga September tha gi last week tagi akoi school se akoi hauba yabagi phibam ama lebana maram ore harga hojiji tholeba release tawse aina mamangi PDF file duga matching tawre yangma matamda 30% reduction haibdi plan A dugi oina release tawre I masida adugi plan A haibdi 30% reduction da oina base tawraga final gi oiba finally haibadi phajadre adubu hojiki oiba latest update ta 30% reduction plan A gi do maru ena ini yangma matamdadi aigi subject geography amsong social science ki yangma matamdadi aduda lei mayamna su PDF file dura yangbiraga latest oibado aingonda PDF file lere atai mahiro sinu su thengna biram bi yai adugido aina choidana aigi WhatsApp number gi khuthangda aina su mayamda pambiba leiragadi aisum thajarake aigi description makhada su aigi WhatsApp number sum hapjarake description da khoi PDF file de hapadi pharak tabanina aisum hapjarake maduda aigi isagi oiba tongan ba subject pudi leire isagi oiba geography su nenage subject tongan ba kyam pikre mamang de release tawkiba aduda higher maths kumba kari gumba yaudabani hada higher maths yaure tongan ba loan kayama tongan dialects ta tamliba additional subjects kayama su yaurabani adusum yengbibi yagani aduga hoji maru ena ina geography gi oiba isagi subject geography gi oiba plan A gi oibado hoji release tawreiba PDF file gi matungina laiba se masi amtang ai pathok jarake amuka hanna mairosina amtang concentrate tawraga tabiu hoji tholeiba PDF file amasung hoji latest ki update ki matungina akhoi geography gi oina unit 1 ai pajarake unit wise ta unit 1 sima yaure ma ahum pire maje unit 2 delete tawre unit 3 delete tawre unit 4 habadi mineral resources habado yaure madu ma ahum pire unit 5 ki energy resources yaure adu suma ahum pire unit 6 agriculture yaure mark taret oire unit 7 gi manufacturing industry yauri mark taret oi unit 8 ka 9 gana delete tawkhre 8 ka 9 ka kakhre aduga 10 gi manipur haba unit 2 dagi ma ani gi ama yaure aduga aroibagi map ki matangda ma ani ma yaure pulak punchalaga ma kun taret asmai toraga total period masingna
33 periods haina leibani mayamna mahiroi periods hai chi kaino gaina hangapa yawi periods ase akhona unit 2 gi lotion bada changa da period masing duni period haibase school ayamna 40-45 minutes na sabani adugi period masing duni hari pase asmai taraga akhoi revised syllabus curriculum 9-10 gi leirabani aina hoji hajari base class 10 gini 9 go eba tongan ba block amakhak ai tongana amuk semjarake kariguma 9 gi mahiroi singna karigumba pambi ba leiragadi khangning ba leiragadi asum contact tawbirau ai WhatsApp number makha description se pijarake mahiroi singna sigi matang ai mahiroi singda khanganing jaduna audio gi khuthangda aina sum blog ase semjabani masi board ki aina thengna jaba matamda board ki oiba amasung education age ki oiba manaraga khongthang ase hoji chathariba leiriba akhoi gi lockdown covid-19 gi problem sina maram oraga torakpani akhoi gi aduga 20% internal assessment hainam leibado adusu tongana sum mai revised syllabus ki matungina sum laijagani haiba masung adamain leire okay mairo sina kariguma confused doubt leiba yauraga su aigi WhatsApp number da sum pau phauna birau confused leiba yauraga saina khangjaba khara sum naina jage ai ishagi oiba warol nata bida tongan ba experience leiba oja sing workshop yauriba oja sing da sum tana jaraga phone ki khuthang da tana jaraga sum audio se sum release tawjarpani kariguma soi khiblan khiba maso ahen ba hai khiba nata chithanan thab yaur su mayamna ngapi gani han khalli ke matang sidai ki audio blog ase swad lo sinjarage thank you